Kaina Myanmar changshillakpa meetop maramdamda Thindokpa Lepkadabani haina International Committee of Jurists ICJ na phongdorakliba se Manipur ge houjik oiriba Phivam marik chumna Khangdabadagini haina Chief Minister Nongthombam Biren phongdokkre online platform ama oiriba The Jaipur Dialogue Staff Phongba Pau Amada Chief Minister Nongthombam Biren Myanmar Manipur Kaina changlakpa meetop Khandokpagi state lengakna paikhatliba thabak ki matangda tongan ba wafam kaya phongdokle Hairibasi ka mari leinana Chief Minister Nongthombam Biren hai Myanmar thokliba tangdu leitadaba Phivam asina maram oiraga Myanmar Kaina Kamjong District meetop manga chanipan somna ama changshillakhe meetop adugi manungda Miyoi tara mga natural cause na laikidre. Meetop manga chanipan na ama asigi manungda meetop chahum yangkhay mapan masana yana masagi maramdamda Myanmar hankre. Lemhauriba meetop mga chamri yangkhay taret district asigi tongan ba khul nipanda hangba designated camp da thamle. Meetop adu lamdamasigi yelhomi ga totna tinakida na ba camp da tokhay na thambane. Camp asi District Administration ke matinggal loinana Village Local Committee na yingsile. District Administration amadi Police na meetop asigi biometric data na chingba khungkatle loinana designated camp asigi akoibada Police na checks na ngaksele. Marak asida meetop asi amukhana verification chathanaba thaurang paikhatnaba hotnare. Myanmar oiriba Phivam asi mahusagi Phivam da Hek changshillakpa meetop ase maramdamda Thindokpagi wakhalon lengaktalei. Houjik meetop chani marifumari Union Home Ministry ki web portal da thagadaba leide amaromda Kaina changshillakliba meetop lakshinaba state lengakna Myanmar ga tainariba state asige district mangadage official appoint tawduna meetop khandoknaba thabak paikhatle. Meetop asige matangda state lengake chap chaba firep Leirabasu lengak asina meetop ase tathi tawina hanthana yengba leite makhoiga mari leinaba district administration na identity card na chengba piduna kupna senare houjik asisu low ubagi matam oibana meetop ase masagi maramdam Myanmar da hingna haningba yauri haibage report sulei Maragasida International Committee of Jurists ICJ kauba NGO amana Myanmar changlakpa meetop India na masagi maramdamda Thindokpa Lepkadabani haina phongdorakliba wafam asina takpadi organization ase Manipur gi oiriba tasengba Phivam ase marik chumna khangde haibani Kaina changshillakliba meetop asina state asida chawna singnarakle Masina lamdam asigi demography puwari amadi yelhomi gi saktamda chawna safu mapiri lengak asina lamdam asigi yelhomi ngak senaba akanba thabak paikhatle makhata naso paikhatkigani miyamna yumpham yaudaba aranba pauda thajabiganu haina Chief Minister Nongthombam Biren makhata na phongdokhe